Yahau Thengba Khoimung Kara Kesna direction piba story screenplay dana Kaka Biswamitrana pibiba film asi lakliba January December 31 December da release tawjagadori bani bai numitsida masida mayam punna film asi nishibiduna miyeng tabala piyo film asi support tawbiyo Yahau Thengba Khoimung haiba film asi akoi film si ka se senior actor mayam su yauri keno akoi Dabi adagi Ratana na chingba ko yama yauri si film se sunoi shoida miyeng tabala piyo haiba se mayam da han haizari aduga hoi film se aina lawjari ba character si keno ne nipi yamna chinglemba magi character ne kona lakadru se horokpadana ngaw na horaga yuban punsida changa aba matungda kamaina nupi amana kari mama amana kari responsibility lawgadagi haiba dumba gi makhal hai tare dumba character se hoi aina se yamna pamna producer director na chana ni khana ngona pibira ni na aina thawai yauna thawai chang yauna honaraga tawjagiba oja sing su takpiraga senior actor sing director na takpiraga yamna keno tawraga hoi yamna hani nungaina mayam teamwork tawminaraga namgiba film ne ado awa nungai se kashu hoi thaba ma tawraga dum awa nungai se thengnabam thoi ko adugumba su dum thengne ado thoidokpa kashu awa ba kashu thengnagi de yamna nungaina work tawminariba khoi artist oiro department khudimakta laiba keno jingsina costume oiro makeup oiro aduga department na support pinaraga amaga yamna cooperation pinara yam nungaina namgiba thawai hakchang yauna honaminagiba film amane yamna nungaigiba su awaba kashi thengnagide film si yam nungai film se December 31 December bai numita release tawjagadori bani Yahau Thengba Khoimung mayamna sunoi shoina film si miyeng taba lakpiu aduga film sida aigi character se matam se sakti ma chamcham na yama langba langna pamjaba haitare aduga haidi langba haidana yamna nupana haga ga tawba nataba haidi aigonda yamna halakpa matam oibagi yamna haidi langba pamjaba suma character ama su oi aduga film ase ki wari se charakpo moina haitare ahanbada jay thoiga dabi ga se se ahal masen hainaraga luhongba adu luhongba matung dabi se haidi nusiba se kaino khangdaba adu luhongurabasu nusiba se kaino khangdabida khongaba matung haidi angang laira matung sida kona aiga thingnarubadagi mangonda nusibagi ihul ama phawgi haitare mana nusiba tambi ba haitare mana nusiba tambi ne aina tambi ba hai hawna mana taw ai loira tambi adu laina tawba film amane adu haidi wari di am near haidi mayam na yenga kamaina film si nusiba se nungu nusi di puna pathokpa ngamme habado hoi asengba nusiba thiba duguma film amane haitare nusiba gi damak ta thokpa adu mayam Yahau Thengba Khoimung haiba film ase mayam soidana yengba lakpiu yam nungaigadaba male aduga aina film asida sakchai se isai ani sakchai duet amga solo amga ada aingonda experience yamna keno torika now boy hoiga sakminai aiga keno to duet to aduda anau ba keni seisak mayam ama kanau na mayam takpidana mayam ama keno to yam nungai dau sumale wari di khangdre film sigi adu mayam soina yengba lakpiu 31st December da mayam ngai jarange